Hi guys, ngasisu aina yumda leirikangi namakwa video oidoine aina dum hingonda leibasingse akhoi leitrasu haujabasingse sise dum namambanebako ado aina hantakti u char kharasu tharamge haira khara leire lichi ne komla ne green apple ne daga tezbata ga du leirebako aduga tharamdoine sidum ulakpanida mathang yum thokpadam yengse ado aise hoji Muslim Luhongba Chatpa aigi khwaidagi punsigi hana chatpa oidoinebako do hairstyle je bom na sembibane aina samje senaba haitadana ne ka maande fajan sembirakpa aina senabada salak sadoini hore ado angang di loina mak thanam doine akhoi bokna loi la hore tu yengo imanabi ga chamina doine moi ngai ne bako ado imanabi la moi pulap chatminare ba ado akhoi suti pulap punbagi ne ko dum akhoi pulap chapane ba ko ai bor na kanano kanam to masa khangna bana te ba akhoi sai ga tina ba oi bagi ko dum chatpane khoi sida bus da lemina ba gai oi bagi ado sina kari basi khong ne sunflower macha inem gai sat le tu yam nusi wane ado hoji yaure bor gi mayum angang am chawrame ne yengnai ne angang je hek pokpa kuidringai dum thokre ba moide adune bor ne hojiki duna sina bor gi mayum moigi ka je mau anobi ka je mathakta loi oi ba ko aduna hore ulake khoi hum tang lak lerame nupi je khoi shuti thoklakpadi mi manga taruk sui ba ko pulam tholai ja ado atai dom ta sangna draba dugi akhoi hum tang khak la ado ahanba experience ngaktane khoi ahum makki hai tare ado nupa gai sida leire tu moi nupi yaw to khara dum yaw view je ko pajam khamra moi yum je as nei bajani mam top sina moi gi chak chabai oi maleb ko khalli ja view je baudi phajana pame aina dum pam jabado hai tare ayuk ke horakpada yam fresh oi do mandra do bor ni ko ma je amuba brown na khangre setli je do akoi hojik chak cha dore moi chak thang do ba hor eba ko duka mathel sina akoi di tongan na char hai tare mam top ta cha ga do moi mi am cha ba lorame koi khara thenge ba ado hawai thongba yongcha iromba san thongba yen thongba salad mathel de lo ina ma hawai khambra do koi sa sanai thengam ni na lam ge do kaina gi ka jang kaina ulake kaina sida leire tu amu yam dum mamuta na phajana utpado mina video comfortable oiram radi talle na ina mati am tang orjana makpane bu haidi chatluram ni na dum bor kaina utradi nungai te dana ko aduna dum mati am tang utpane bu ko ado hojik akoi chak to dum hale aduga hojik sina akoi gi lekai dai tare pungdom da ichi magi dukan sumain hange ko phiro loina maksuna bu yole ba jina collection na pungdom awang lekai da oidoine bu ko adu chatlaga aije phiro la dum khanba akoi ichan nupi ga akoi sai gi machan nupi ama leye bu ko ai gi chan nupi do maga iban chatmina ga phi je khalline si je rasri muka do ne bu ko ai di direct muka ama rani managumado dugumado inbai mu chin bane yam phai na khal haid amadi tangi dana ko sina honga dum manju manai bu khambra aduna rasri muka ja hana khalle bu ko machu dum phaja ya hawe na haidi mamal ju dum yamna affordable oye bu ko haidi mayam yam henkat laga yon ba adugumba amta tawde bu khambra dum kai haini chang do ai gi oina di yamna hong hai tai leibada nungai ba famda du oi ba su na bu loina mo yole ma chu je fajadra baby pink de cream na hai rastri mukana adu sina kaino lenin shoot oi de ba ai di lenin shoot je mayam lege tawne ba si iche gi si dukan je jina collection je hek porakpaga mi loi lagi ba hekta oi bu hek porakpaga lagi oi bu do adu aina chatli sina irang manung ju oi ba dina mi loi lai thokraga khara tang yaram he bu ko adagi dum ai ju dum panglai leisal le hai tare amani ado sine mayam ju dum chatlaga khallo jina collection pungdom bom awang lai kai da leibane bu ko phi phajaba yawne ngosi phi ga ko phajama chawra ga haini marang yam kai ga phajaba do du oi bu khambra to phajadra phi je am chawe sari setla ju dum yani sari matek setlaga akhoi swai da meeting ga chatpai di chabane sigi phi mawong je hai tare ne loina puthoga utpagi loiba na ra haidi makhal suna ba aina khangdaba phi mayam amju yarame bu khambra aina khangi baibu amani lenin shoot polyester suit muka suit chi mangai re ko tai makhal ano ba phaja mayam am yawe si ge je ko phaja ma ai
ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯤꯗ ꯈꯔꯕꯨ ꯀꯩꯅꯣ ꯇꯧꯔꯦ ꯋꯥꯎꯔꯕ ꯀꯩꯅꯣꯝꯕꯨ ꯇꯧꯔꯦꯀꯣ ꯑꯁꯦꯡꯕꯗ ꯈꯨꯐꯖ ꯑꯃ ꯈꯪꯕ꯭ꯔꯥ ꯁꯤꯁꯦ ꯐꯤ ꯃꯈꯜ ꯃꯈꯜ ꯃꯆꯨ ꯃꯆꯨ ꯑꯌꯨꯛꯗꯥꯡ ꯏꯟꯕ ꯌꯥꯕ ꯆꯠꯊꯣꯛꯄꯗ ꯏꯟꯒꯗꯕ ꯂꯣꯏꯅꯃꯛ ꯁꯨꯒ ꯌꯥꯎꯔꯦ ꯑꯗꯨꯗꯨꯒ ꯈꯨꯗꯩ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯑꯗꯩꯗꯤ ꯃꯨꯀꯥ ꯑꯗꯩꯗꯤ ꯈꯨꯗꯩ ꯑꯍꯣꯡꯕ ꯑꯇꯥꯡꯕ ꯂꯣꯏꯅꯃꯛ ꯌꯥꯎꯍꯧꯔꯦ ꯑꯗꯨꯒ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯁꯨ ꯑꯗꯨꯝ ꯀꯂꯦꯛꯁꯟ ꯃꯌꯥꯝ ꯐꯖꯕ ꯌꯥꯎꯍꯧꯋꯤꯀꯣ ꯍꯥꯏꯗꯤ ꯏꯆꯦꯒꯤ ꯀꯂꯦꯛꯁꯟꯁꯤꯡꯁꯦ ꯍꯦꯛ ꯄꯨꯔꯛꯄꯒ ꯍꯦꯛꯇ ꯂꯣꯏꯈꯤꯕ ꯍꯥꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯆꯠꯄꯗ ꯃꯤꯅ ꯂꯩꯊꯣꯛꯈ꯭ꯔꯒ ꯂꯩꯔꯝꯕ ꯈꯔ ꯑꯗꯨꯅꯦꯕ ꯑꯩꯅ ꯅꯝꯃꯛꯏꯁꯦ ꯑꯗꯣ ꯐꯖꯕꯅ ꯍꯦꯟꯅ ꯌꯥꯝ ꯊꯤꯅ ꯅꯝꯕꯅꯦ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯁꯨꯕꯅꯦꯕꯀꯣ ꯐꯤꯔꯣꯜ ꯀꯔꯤ ꯀꯔꯥ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯂꯩꯅꯤꯡ ꯈꯨꯗꯤꯡꯃꯛꯇꯣ ꯁꯤꯗ ꯂꯣꯏ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯑꯗꯣ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯩꯈꯣꯏ ꯀꯣꯟꯗ ꯁꯥꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯌꯥꯅꯤ ꯀꯥꯂꯦꯟꯗꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗோ ꯊꯥꯕꯗ ꯑꯗꯨꯒ ꯄꯣꯂꯤꯁꯇꯔ ꯁꯨꯠꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯆꯩꯔꯥꯎꯕ ꯊꯤꯟꯕꯒꯤ ꯆꯠꯄꯗ ꯄꯤꯛ ꯊꯟꯒꯩ ꯂꯩꯍꯧꯕꯅꯦꯕ ꯑꯗꯨꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤꯔ ꯀꯩꯅꯣ ꯂꯩꯔ ꯆꯠꯄꯅꯦ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯁꯤ ꯈꯛꯇꯪ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯄꯣꯠꯂꯤ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯏꯀꯣ ꯑꯗꯣ ꯁꯤꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯦ ꯚꯤꯗꯤꯑꯣ ꯌꯥꯎꯍꯜꯂꯛꯀꯅꯣꯅ ꯍꯥꯏꯕꯗ ꯑꯩꯅ ꯑꯗꯨꯝ ꯅꯝꯁꯤꯜꯂꯕ ꯃꯌꯥꯝꯗꯣ ꯎꯅꯤꯡꯗꯅ ꯃꯇꯦꯛ ꯑꯃꯇꯪ ꯎꯠꯀꯦ ꯃꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤꯅ ꯄꯣꯂꯤꯀꯣꯇꯟ ꯁꯨꯠ ꯍꯥꯏꯕ ꯄꯣꯂꯤꯀꯣꯇꯟꯗꯣ ꯃꯆꯨ ꯐꯖꯕ ꯌꯥꯍꯧꯋꯦ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯖꯩꯅꯦ ꯄꯣꯂꯤꯀꯣꯇꯟꯁꯦ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯑꯃꯁꯨ ꯄꯤꯕꯤꯔꯛꯑꯦ ꯄꯣꯂꯤꯀꯣꯇꯟ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗꯗꯤ ꯑꯉꯥꯡꯈꯩ ꯐꯩꯖꯣꯝ ꯈꯨꯗꯩ ꯁꯦꯠꯂꯒ ꯅꯣꯡꯃ ꯁ꯭ꯀꯨꯜ ꯀꯥꯟꯅꯕ ꯅꯨꯃꯤꯠ ꯑꯃ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯁꯤꯒꯨꯝꯕ ꯔꯦꯗꯤꯃꯦꯗ ꯂꯣꯏꯅꯃꯛ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯧꯕꯅꯦ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯐꯩꯖꯣꯝ ꯁꯦꯠꯄꯁꯨ ꯍꯩꯔꯣꯏ ꯈꯨꯗꯩ ꯁꯦꯠꯄꯁꯨ ꯍꯩꯔꯣꯏ ꯃꯣꯏꯗ ꯀꯝꯐꯣꯔꯇꯦꯕꯜꯁꯨ ꯑꯣꯏꯔꯝꯃꯣꯏꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯨꯔꯒ ꯂꯣꯏ ꯌꯣꯜꯂꯕꯅꯤꯅ ꯂꯣꯏꯅꯃꯛ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯁꯝꯕꯗꯣ ꯑꯗꯨꯁꯨ ꯑꯣꯏꯔꯦ ꯑꯗꯣ ꯑꯉꯥꯡꯈꯩꯗꯁꯨ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯅ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯆꯨ ꯂꯣꯏꯅꯃꯛ ꯂꯩꯍꯧꯋꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯨꯗꯩ ꯃꯌꯥꯝꯁꯨ ꯂꯩꯍꯧꯋꯤꯀꯣ ꯁꯤꯒꯤ ꯐꯤ ꯁꯨꯠꯁꯦ ꯁꯤꯁꯦ ꯏꯆꯟꯅꯨꯄꯤꯅ ꯌꯥꯝ ꯄꯥꯝꯃꯦꯅ ꯂꯩꯈ꯭ꯔꯦꯀꯣ ꯑꯁꯦꯡꯕꯗ ꯈꯨꯐꯖ ꯑꯃ ꯇꯧꯋꯦꯕ ꯁꯤꯁꯦ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯦꯕ ꯑꯃꯨꯛꯀ ꯑꯗꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ ꯌꯥꯝ ꯐꯖꯩ ꯏꯆꯟꯅꯨꯄꯤꯅ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯐꯖꯃꯟꯗꯅ ꯑꯩꯅ ꯑꯃꯨꯛ ꯏꯜꯂꯒ ꯑꯃꯨꯛ ꯌꯦꯡꯉꯤꯅꯦ ꯑꯗꯨꯒ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯄꯣꯂꯤꯀꯣꯇꯟ ꯁꯨꯠꯁꯤꯃ ꯄꯤꯔꯛꯑꯦꯕꯀꯣ ꯁꯦꯠꯂꯣꯅ ꯑꯗꯨꯅꯦ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣꯅ ꯍꯥꯏꯕꯗ ꯑꯩꯅ ꯁꯤ ꯄꯥꯝꯃꯦꯅ ꯈꯜꯂꯕ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯉꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯁꯤ ꯒꯖꯔ ꯃꯆꯨꯒꯁꯦ ꯈꯨꯐꯖ ꯑꯃ ꯑꯁꯦꯡꯕꯗ ꯈꯪꯕ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯇꯅꯧꯕꯗꯣ ꯉꯧꯔꯣꯛ ꯉꯧꯕ ꯃꯤꯗꯒꯗꯤ ꯄꯨꯔꯥ ꯈꯨꯐꯖ ꯑꯃ ꯇꯧꯅꯤ ꯑꯗꯨꯒ ꯁꯤꯁꯨ ꯄꯣꯂꯤꯀꯣꯇꯟ ꯁꯨꯠꯅꯦ ꯏꯆꯟꯅꯨꯄꯤꯅ ꯂꯩꯈ꯭ꯔꯦ ꯁꯤꯁꯨ ꯌꯥꯝ ꯄꯥꯝꯃꯦꯅ ꯑꯁꯦꯡꯕꯗ ꯂꯣꯏ ꯐꯖꯩ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥꯗꯒꯤ ꯑꯁꯦꯡꯕꯗꯅ ꯍꯦꯟꯅ ꯐꯖꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯈꯨꯗꯩ ꯀꯩꯀꯩ ꯃꯆꯨꯝꯁꯨ ꯂꯣꯏ ꯂꯩꯔꯦ ꯁꯤꯗ ꯅꯠꯇꯅ ꯅꯨꯄꯥꯒꯤ ꯀꯨꯔꯇꯥ ꯀꯩꯀꯥ ꯂꯣꯏ ꯐꯪꯉꯤꯀꯣ ꯅꯨꯄꯤꯒꯤ ꯕ꯭ꯂꯥꯎꯁ ꯅꯨꯡꯁꯨ ꯂꯣꯏꯅꯃꯛ ꯐꯪꯉꯤ ꯀꯨꯔꯇꯥ ꯃꯆꯨ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯈꯣꯡꯒ꯭ꯔꯥꯎꯒ ꯁꯦꯠꯂ ꯑꯩ ꯐꯖꯅ ꯈꯪꯉꯛꯇ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯨꯔꯇꯥꯗꯤ ꯌꯣꯜꯂꯦ ꯈꯣꯡꯒ꯭ꯔꯥꯎ ꯁꯣꯏꯅ ꯌꯥꯎꯔꯝꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯤꯗ ꯅꯠꯇꯦꯀꯣ ꯑꯉꯥꯡꯒꯤ ꯇꯤ ꯁꯔꯠ ꯀꯔꯤ ꯀꯔꯥ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯆꯠꯊꯣꯛꯄꯗ ꯁꯦꯠꯄ ꯌꯥꯕ ꯌꯨꯝꯗ ꯁꯦꯠꯄ ꯌꯥꯕ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯏꯟꯈꯠꯂꯛꯄꯒꯤꯕꯨ ꯑꯣꯏꯔꯣ ꯑꯍꯟꯒꯤꯕꯨ ꯑꯣꯏꯔో ꯃꯅꯨꯡꯒꯤ ꯃꯄꯥꯟꯒꯤ ꯐꯤꯔꯣꯜ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦꯀꯣ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯥ ꯐꯨꯔꯤꯠ ꯃꯆꯥ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯑꯗꯨꯒ ꯇꯣꯞꯁ ꯀꯩ ꯐꯖꯕꯁꯨ ꯌꯥꯎꯋꯦ ꯇꯨ ꯂꯩꯁꯥꯕꯤ ꯃꯆꯥꯒꯤ ꯑꯗꯩ ꯃꯧꯅ ꯂꯤꯠꯄ ꯌꯥꯕ ꯑꯗꯩ ꯄꯥꯈꯪ ꯃꯆꯥꯅ ꯂꯤꯠꯄ ꯌꯥꯕ ꯐꯨꯔꯤꯠ ꯀꯔꯤ ꯀꯔꯥ ꯇꯤ ꯁꯔꯠ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯏꯆꯦ ꯖꯤꯅꯥꯒꯤ ꯀꯂꯦꯛꯁꯟꯁꯤꯡꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯑꯌꯨꯛꯗꯥꯡ ꯁꯦꯠꯄ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯅꯨꯄꯤꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯝ ꯌꯥꯎꯋꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯄꯣꯠꯁꯤꯡꯁꯦ ꯁꯤꯗ ꯂꯩꯔꯦ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕꯅ ꯂꯣꯏ ꯁꯨꯏ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯁꯤꯒꯤ ꯆꯦ ꯖꯤꯅꯥꯒꯤ ꯀꯂꯦꯛꯁꯟꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤ ꯂꯥꯛꯏꯅꯦꯅ ꯍꯥꯏꯌꯣꯕꯀꯣ ꯍꯥꯏꯗꯤ ꯗꯤꯁꯀꯥꯎꯟ ꯃꯌꯥꯝ ꯐꯪꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝꯅꯁꯨ ꯅꯛꯄꯅꯦ ꯑꯗꯨꯝ ꯄꯨꯡꯗꯣꯡꯕꯝꯒꯤ ꯂꯥꯏ ꯍꯔꯥꯎꯕꯝ ꯂꯩꯕꯗꯣ ꯑꯗꯨꯗꯅꯦꯕ ꯂꯥꯏ ꯍꯔꯥꯎꯕꯝ ꯂꯩꯕ ꯔꯣꯝꯗ ꯍꯥꯏꯇꯥꯔꯦ ꯃꯥꯏꯀꯩꯗ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯈꯔ ꯍꯦꯟꯗꯣꯔꯒ ꯁꯤꯗ ꯂꯥꯏ ꯍꯔꯥꯎꯕꯝ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯗꯒꯤ ꯈꯤꯇꯪꯈꯛ ꯂꯥꯛꯑꯒ ꯑꯗꯨꯝ ꯂꯩꯔꯦ ꯂꯥꯏ ꯍꯔꯥꯎꯕꯝꯕꯨ ꯌꯧꯔꯗꯤ ꯑꯗꯨꯝ ꯌꯧꯔꯕꯒꯨꯝꯕꯅꯤꯀꯣ ꯑꯗꯨꯅ ꯄꯨꯡꯗꯣꯡꯕꯝ ꯂꯥꯏ ꯍꯔꯥꯎꯕꯝ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯩꯔꯨꯔꯣ ꯃꯌꯥꯝꯁꯨ ꯑꯗꯨꯒ ꯁꯤꯅ ꯅꯨꯡꯗꯥꯡꯗ ꯁꯦꯛꯇꯥꯗ ꯏꯁꯩ ꯇꯧꯋꯦ ꯏꯁꯩ ꯉꯥꯏꯍꯥꯛ ꯌꯦꯡꯕ ꯊꯣꯛꯑꯦ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯅꯝꯃꯛꯄꯅꯦ